Chites, mani, bro. Di kuni kana bo. Opo. Jadi like dan jam nuaijare. Khuda ka nur first like. Ichal bo. Chadriye bung chadri. Angang si exam ama oibasina I video su namde. Jadi sum kato kanita. Kari hinjang noiche. Is berendi beri lere in he noi paina ngarang lepodo. Ngarang at man nahan noi mani chabi dana lere ba. Tu irole adu gi puthi chaw chaw bang sai lere he moi adu baja adu puthi to moi charo ai jenge moi jeng kai ka to bi baja ba jenge. Kari hinjang dai chara chare iron ba su hawani. James jipe tamsak thank you James si mi shim ga he gum jabu re thank you brother thank you kutakanu ekhoi di chare o ekhoi di chare hoi ibung heng mars ki 11 de ni ko ruja se sai na video om da thengna bune ba ruja se mars ki 11 de ni haina chumbro ibung Khuda ka nur khuramjari khoi mani mukbangna khuda ka nur da khuramjari assalamu alaikum hai thank you de khuda ka nuna net nuaite egi daro isal khoi gi daro khangde laga leire chummi tara mathoi da gine khangde ibung egi sisu ai isagi ding saina lo raponi hojiti dim yabra net kayum tawde Muslim Islam dharma su aina sathina Islam dharma gi respect tawjai maramdi aina angakpadi akoigi chumnagi thabak suraga jajaba Islam dharma gi miyoi oirabasu akoigi magi azan matam adoidi kena matamda mana nga chatpado akoidi irainina akoi thabak suba yade thabak to sigumba discipline amada leibase Islam dharma gi aina sathina thagachai ai thamoy da gi yam thagachai aise maski tang taruk adwai phawda sum khara chingara ko aduna ni India kari mathil no ai kena tawi belendri iroleba adugane khoigi jajani tawji khangre nga kana do si kai ga bayam se taw bani bai se su leire do si oiraga su angang singna de si chabiro da pone ba dum khanga poni moi siguma se chaje maru marang yawi kholi habdo aduga moi gi apamba yerum gumba mama sum hawgado bani ngasai school halakpagi su thengna chabani na moi kaya chaning dabdo ganga thank you sumaina ko aidi sum live thabase angangi yumgi khulong chadabgi kaya kuina thaba hekta ngamdieba ado video amma magumadi koi support to minasi khuda ka nur walaikum assalam nani babu su yaurak lami aigi neta oiramle walaikum assalam
ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃꯕꯨ ꯆꯠꯂꯁꯨ ꯑꯗꯨꯒ ꯏꯁꯂꯥꯝ ꯙꯔꯃꯕꯨ ꯆꯠꯂꯁꯨ ꯑꯗꯨꯗꯒꯤ ꯒꯧꯔꯤꯌꯥ ꯙꯔꯃ ꯃꯩꯇꯩ ꯃꯔꯨꯞ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯆꯠꯂꯒꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯦꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯔꯤꯛ ꯆꯨꯝꯅ ꯄꯔꯤꯡ ꯅꯥꯏꯅ ꯍꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯅꯨꯡꯁꯤ ꯍꯩꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯄꯨꯕꯤꯔꯛꯄꯗꯨ ꯂꯥꯏꯅꯤꯡ ꯀꯧꯏ ꯙꯔꯃ ꯀꯧꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯐꯖꯅ ꯃꯔꯤꯛ ꯇꯥꯅ ꯆꯠꯃꯤꯟꯅꯕꯁꯤꯕꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯀꯧꯏ ꯑꯗꯨꯒ ꯍꯥꯎ ꯑꯣ ꯆꯣ ꯆꯣ ꯄꯥꯄꯥꯒ ꯆꯣ ꯆꯣ ꯇꯧꯔꯨꯕ ꯇꯧꯗ꯭ꯔꯤꯕ ꯍꯪꯉꯛꯑꯦ ꯆꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ ꯈꯨꯗꯥ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯔꯣ ꯇꯧꯔꯗꯤ ꯑꯩ ꯍꯧꯖꯤꯛ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯕꯁꯨ ꯌꯥꯎꯕꯅꯤ ꯈꯨꯗꯥ ꯀꯥꯔꯅꯕꯨꯔ ꯏꯕꯨꯡ ꯑꯩꯈꯣꯏ ꯒꯪꯒꯥꯔꯥꯅꯤ ꯁꯤꯁꯇꯔꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯆꯦꯅꯦꯜꯁꯤꯕꯨ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯇꯧꯔꯒ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯒꯪꯒꯥꯔꯥꯅꯤꯅ ꯑꯗꯨꯝ ꯇꯧꯖꯔꯛꯑꯅꯤ ꯃꯅꯤ ꯏꯅꯥꯎ ꯒꯪꯒꯥꯔꯥꯅꯤꯅ ꯍꯥꯏꯕ ꯃꯅꯤ ꯏꯅꯥꯎ ꯀꯔꯤ ꯃꯅꯤ ꯏꯅꯥꯎ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯏꯅꯥꯎꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯕ ꯃꯅꯤꯅ ꯏꯔꯣꯟꯕꯁꯨ ꯍꯥꯎꯏ ꯏꯔꯣꯟꯕꯅ ꯍꯦꯟꯅ ꯆꯥꯛꯁꯦ ꯖꯔ ꯖꯔ ꯆꯪꯕꯅꯤ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯆꯤꯟꯗ ꯆꯥꯅꯤꯡꯉꯨꯕ ꯃꯅꯤ ꯏꯅꯥꯎ ꯑꯣ ꯍꯥꯏꯕ ꯒꯪꯒꯥꯔꯥꯅꯤꯅ ꯏꯃꯥ ꯁꯤ ꯄꯨꯊꯣꯛꯑꯣ ꯁꯨꯃꯥꯡꯗ ꯁꯅꯥꯅꯨ ꯂꯧꯔꯣ ꯁꯅꯥꯅꯨ ꯗꯤꯌꯥ ꯕ꯭ꯂꯣꯛ 5 ꯂꯥꯛ ꯗꯟ ꯏꯆꯦ ꯗꯤꯌꯥ ꯑꯩ ꯉꯁꯥꯏ ꯀꯩꯗꯧ ꯈꯪꯕ꯭ꯔꯥ ꯅꯨꯡꯊꯤꯟ ꯁꯟꯗꯥꯒꯤꯗꯣ ꯂꯥꯏꯞꯁꯦ ꯊꯥꯖꯤꯜꯂꯝꯃꯒ ꯉꯥꯏꯍꯥꯛ ꯃꯤ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯑꯩꯁꯦ ꯈꯤꯟꯖꯤꯜꯂꯝꯃꯒ ꯁꯟꯗꯥꯒꯤ ꯋꯥꯛꯀꯤꯡ ꯆꯠꯂꯨꯕ ꯑꯩꯒꯤ ꯈꯣꯡ ꯅꯥꯕꯒꯤꯗꯣ ꯑꯗꯨꯒꯤ ꯋꯥꯛꯀꯤꯡ ꯆꯠꯂꯨꯔꯕ ꯑꯗꯨꯅ ꯀꯅꯥꯅ ꯀꯔꯤ ꯏꯔꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯅꯣꯏ ꯁꯥꯎꯒꯅꯨꯀꯣ ꯑꯩ ꯁꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯗꯕꯒꯤ ꯁꯨꯝ ꯑꯩꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯏꯔꯒꯁꯨ ꯈꯨꯝꯈꯤꯗꯕꯅꯤꯀꯣ ꯁꯥꯎꯅꯨꯀꯣ ꯅꯣꯏ ꯃꯅꯤꯅ ꯍꯥꯏꯕ ꯆꯦꯠꯇꯦ ꯁꯥꯃꯨ ꯊꯣꯡꯕ ꯆꯥꯁꯤꯅꯦ ꯍꯣꯏꯅꯦ ꯁꯥꯃꯨꯁꯤꯗꯤ ꯃꯐꯩꯒꯤꯔ ꯀꯩꯒꯤꯅꯣ ꯃꯅꯥꯇꯣꯟꯂ ꯃꯇꯦꯛ ꯑꯃꯗ ꯑꯣꯛꯀꯅꯤꯍꯦ ꯒꯪꯒꯥꯔꯥꯅꯤꯅ ꯍꯥꯏꯕ ꯗꯤꯌꯥ ꯈꯨꯔꯨꯝꯖꯔꯤ ꯗꯤꯌꯥꯅ ꯍꯥꯏꯕ ꯒꯪꯒꯥꯔꯥꯅꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯕ ꯀꯩꯗꯧꯁꯤꯕꯣ ꯑꯩꯅ ꯁꯣꯝꯗ ꯋꯥ ꯉꯥꯡꯉꯤꯅꯦ ꯃꯣꯏꯅ ꯉꯥ ꯑꯇꯥꯎꯕ ꯂꯣꯏ ꯆꯥ ꯂꯩꯔꯝꯃꯦ ꯗꯤꯌꯥ ꯁꯤꯁ ꯑꯩꯗꯤ ꯏꯔꯣꯝꯕ ꯆꯥꯏ ꯑꯩꯁꯨꯅꯦ ꯏꯔꯣꯜꯂꯤꯁꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕꯔ ꯀꯩꯅꯣ ꯈꯪꯗꯦ ꯕꯦꯂꯦꯟꯗ꯭ꯔꯤ ꯂꯩꯔꯛꯏꯁꯦ ꯕꯦꯔꯤ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯕꯦꯔꯤ ꯍꯥꯏꯅꯩꯗꯅ ꯕꯦꯔꯤ ꯏꯔꯣꯝꯕ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕ ꯑꯗꯨꯒꯒꯤ ꯒꯪꯒꯥꯔꯥꯅꯤꯅ ꯍꯥꯏꯕ ꯃꯅꯤ ꯏꯅꯥꯎ ꯑꯗꯨ ꯍꯥꯏꯅꯨ ꯆꯥꯕ ꯐꯪꯗ꯭ꯔꯗꯤ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅꯤ ꯆꯥꯅꯤꯡꯉꯨꯔꯗꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯅꯁꯨ ꯂꯣꯏꯅ ꯆꯥꯕ ꯌꯥꯕꯅꯤ ꯑꯗꯨꯗꯒꯤ ꯗꯤꯌꯥꯅ ꯍꯥꯏꯕ ꯍꯥꯎꯕꯅꯤ ꯏꯔꯣꯟꯕ ꯑꯃꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯕꯁꯦ ꯅꯣꯡꯃ ꯆꯔꯥ ꯑꯃ ꯆꯥꯍꯧꯗꯕꯗ ꯅꯨꯡꯗꯥꯡ ꯍꯦꯛꯇ ꯀꯥꯎꯕ ꯉꯝꯄꯣꯟꯇꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯗꯤꯌꯥꯅ ꯖꯒꯣꯏ ꯁꯥꯖꯤꯜꯂꯛꯑꯦ ꯃꯅꯤꯅ ꯍꯥꯏꯕ ꯕꯦꯔꯦꯟꯗꯤ ꯏꯔꯣꯟꯕ ꯐꯪꯂꯗꯤ ꯑꯩꯗꯤ ꯆꯥꯛ ꯄꯨꯈꯝ ꯑꯅꯤ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯅꯣꯏ ꯏꯕꯥꯏꯁꯤꯅ ꯂꯩꯔꯤꯃꯥꯏꯅ ꯈꯤꯇꯪꯕꯨ ꯈꯜꯂꯛꯇ꯭ꯔꯥ ꯈꯪꯗꯦ ꯑꯂꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯃꯤ
ꯑꯩꯅ ꯑꯅꯧ ꯑꯅꯧꯕ ꯈꯜꯂꯒ ꯏꯔꯣꯜꯂꯦ ꯗꯤꯌꯥ ꯀꯩꯅꯣ ꯁꯧꯒ꯭ꯔꯤꯁꯦ ꯗꯤꯌꯥꯒꯤ ꯃꯀꯣꯛ ꯃꯃꯤꯠ ꯂꯣꯏ ꯉꯥꯡꯈ꯭ꯔꯦ ꯒꯪꯒꯥꯔꯥꯅꯤꯅ ꯍꯥꯏꯕ ꯗꯤꯌꯥ ꯉꯥ ꯑꯣꯏꯅ ꯅꯣꯏꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯉꯥ ꯊꯣꯡꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯑꯗꯩ ꯆꯤꯛꯀꯟꯁꯨ ꯈꯤꯇꯪ ꯂꯩ ꯑꯗꯨꯒ ꯁꯤꯡ ꯂꯩꯔꯝꯗꯕ ꯑꯩꯁꯦ ꯁꯤꯡ ꯂꯩꯇꯕꯒꯤ ꯊꯣꯡꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯗꯤꯌꯥꯅ ꯍꯥꯏꯕ ꯑꯩꯁꯨ ꯉꯥꯅꯤ ꯒꯪꯒꯔꯥꯅꯤ ꯑꯣ ꯗꯤꯌꯥꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯗꯨꯁꯨ ꯍꯥꯎꯅꯤ ꯉꯥ ꯊꯣꯡꯕꯁꯤꯁꯨ ꯍꯥꯎꯈ꯭ꯔꯄꯣꯠꯅꯤ ꯗꯤꯌꯥꯅ ꯍꯥꯏꯕ ꯈꯨꯗꯥꯀꯔꯅꯨꯔ ꯒꯪꯒꯔꯥꯅꯤ ꯏꯆꯜꯒꯤꯗꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯈ꯭ꯔꯕꯅꯤ ꯂꯥꯏꯛ ꯑꯦꯟ ꯀꯣꯃꯦꯟꯠꯁꯨ ꯊꯝꯈꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯒꯪꯒꯔꯥꯅꯤ ꯈꯨꯗꯥꯀꯔꯅꯨꯔꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯑꯗꯨꯗꯩꯗꯤ ꯊꯝꯃꯝꯃꯦ ꯍꯥꯏꯌꯦ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯍꯟꯕꯤꯔꯣ ꯑꯩꯈꯣꯏ ꯏꯕꯨꯡꯁꯦ ꯌꯥꯝ ꯐꯕꯅꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗꯒꯤ ꯗꯤꯌꯥ ꯑꯩ ꯉꯁꯤꯗꯤ ꯕꯖꯥꯔ ꯀꯣꯏꯔꯨꯔꯦ ꯑꯗꯨꯅ ꯂꯥꯛꯄ ꯁꯪꯗ꯭ꯔꯦ ꯍꯣꯏ 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 ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯌꯥꯝ ꯈꯛꯇꯅꯤ ꯈꯨꯗꯥ ꯊꯥꯒꯠꯆꯔꯤ ꯒꯪꯒꯥꯔꯥꯅꯤꯕ ꯑꯩꯁꯨ ꯁꯣꯏꯗꯅ ꯍꯌꯦꯡ 24 ꯑꯋꯥꯔꯁ ꯃꯇꯨꯡꯗ ꯍꯟꯖꯔꯛꯀꯦ ꯏꯕꯨꯡ ꯍꯥꯏꯕ ꯍꯦꯜꯂꯣ ꯔꯦꯅꯦ ꯑꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯔꯅꯥꯔꯣ ꯅꯪ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯗ꯭ꯔꯤꯌꯦ ꯒꯪꯒꯥꯔꯥꯅꯤꯕ ꯃꯃꯧ ꯃꯃꯧ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯅꯦꯅꯦ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯑꯩꯁꯦ ꯂꯥꯏꯞꯀ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯉꯥꯡꯉꯒ ꯂꯩꯕ ꯈꯣꯠꯄꯁꯦ ꯍꯦꯛꯇ ꯃꯑꯣꯡ ꯆꯥꯗꯦ ꯃꯤꯅ ꯇꯥꯕꯗ ꯃꯑꯣꯡ ꯆꯥꯗꯕ ꯈꯣꯟꯖꯦꯜ ꯑꯉꯥꯡꯁꯤꯡꯒꯤ ꯍꯦꯛꯇ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯗꯤꯌꯥ ꯆꯠꯈ꯭ꯔꯕꯣ ꯑꯩꯈꯣꯏ ꯗꯤꯌꯥ ꯆꯠꯈ꯭ꯔꯕ ꯀꯩ ꯅꯪꯅꯣ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯑꯗꯨꯕꯨ ꯅꯠꯇꯦꯅꯅꯦ ꯏꯪꯉꯦꯂꯩꯗ ꯍꯥꯏꯕꯅꯤ ꯑꯁ ꯍꯩꯈꯔꯦ ꯍꯦꯛꯇ ꯑꯗꯨꯗꯤ ꯑꯛꯕꯔ ꯍꯨꯁꯦꯟ ꯍꯜꯂꯣ ꯑꯛꯕꯔ ꯍꯨꯁꯦꯟ ꯕꯦꯡꯒꯣꯂꯤ ꯀꯌꯥ ꯕꯦꯡꯒꯣꯂꯤ ꯍꯣ ꯒꯪꯒꯥꯔꯥꯅꯤꯅ ꯃꯃꯧ ꯍꯥꯏꯕ
আকবর হোসেন লাইক দিয়েছি, ধন্যবাদ আকবর হোসেন। হ্যাঁ হ্যাঁ, আমি আপনাকে চিনতে পেরেছি। ওই যে কয়েকদিন আগে অন্য কারোর লাইভে আপনার সঙ্গে দেখা হয়েছিল। ধন্যবাদ ধন্যবাদ আকবর হোসেন। ধন্যবাদ আপনাকে, অসংখ্য ধন্যবাদ। আগু থাবक तौगे ओ कई थबक तौदोना agु कईनो थबक का गलगलिसिबो ओ हो हो नंगी एग्जाम की थबक ओरमनी एग्जाम फजना तौरो ना कौन फेंगुगे सवारे यमसो अना लाइक पादे माने हारेगा मुसु कौन फेंगुगे सिनाई औ सिनाई सिनाई कदा कदा सिनाई कदा सिनाई ना ओ ओ ना हंदक से लाइबक थी भाई तारे को टीवी सु जादबा जाखिद्रबा टीवी खर खर यंगंबदसु अदुगैदी राइस कुकर अमसु याखिद्रबा हंदक की इराइबक से यादबगी यादब ngatan haitare haitare ko agu nang kon pheng thoi rai sibo es nungai te ta nene re mani pheng ga da bani ai pali ni kaino ho ho pheng do o यादब्रो kon pheng bu यादब्रो ya ai kana ge su अनिबा दर थिंजबा लेगेदे मागी मागी थबक तबियो कैसु कायदे ai पालिनी के नो ओ अते कना लेरिके कमेंट ई कितोरा इरोजरा ऐना खरा मुझे एग्जाम होई तो इनको हना ती लव स्टोरी है मतलब के हार्ट टचिंग लव स्टोरी मतलब के ओ चलो ड्रॉ आ चलो आ चलो गंगारानी नाइबा मी लेते कनागा वारी सादनो हो हो मी लाग लेतबनी मी लेतबई मरमदी अइना ngसागी अयुं नुथिनला कया संगदबा मयामगी सुम याबी ngamkhidaba adunani mayamna lakpidabase ko aidi adumaina kai mukhlaba leite चिल्लुबा नुमित अदोई कोमुबा नुमित हाइबुसु लेको ngang ani gi exam de ina honoriसे अदुगगी अगांग अनि नतबिदा अगांग अतोंबा अमा हाइबदी यामना निंगाई तौरगा हाइबदी अदुगुम अमासु होनरगा लेबनिना आइना मयामगी दा याबिबा ngamदबा हाइतारेको अदुना मयामना सुम वारौरगा वारौरंबसु याय किछु काइदे